थोपा मतमदा नोमता मणिपुर दा नरेंद्र मोदी लाखिदे ngasi kadi maram ki damak manipur lakadoribno maha lakpa manipur pumbana yaningde ngasi bogda nupi anga kasolai daba kuki gi nupi ali mapi thongdana satpa ki damak tadi mana magi nupi ani du ki izat ki damak kano daw ki adubo akoi gi manipur praja ki ima mayam gi isa mayam si gi matam tadi mano mata manipur lakpra go be Narendra Modi Narendra Modi Narendra Modi आज मणिपुर के आने का कोई नहीं है। आज तो मणिपुर के भाषा में मैं बहुत हूँ। क्यों अब अभी तक आने की क्या जरूरत है? थैंक यू थैंक यू। Sahi ani hai na Manipur da wa mata dana landam dana lagi ngai matam sida mana kanung mata kali kumbang ta handirak na ngasi khangok na mana kani na hada koi khudin na koi Manipur na iba parda khudin mana den kali akad da mana na iba sigi malam ja koi amat yade kai jina hada ma koi ni ke amat si gre kai ama wa mata dana ngasi bauga mayum makai khangum dana lagi ngai matam sida mana akoi magi sasan makha sida akoi ji leiba yana na magi tat kilan thakwa koi yaninde aduna Manipur sida akoi na magi kali ma pham ma bhawa koi ji Manipur da magi da magi thamba pande mara madina mana handak laiba sida mana khanga ga chakho maitai